ngasi tha nipal apung phakre mapan suba tha sangsilakle ngasi su lepalaitana chingthak-taki kaptharakli aikhoina thagatkhiba mihut humphu ngasi su lengnan leiri makhoina kari tawrakadage haibdu mayam karino haibdu khangde wahangdi makhal mayam hangli ngasigi orakliba ngasigi sanaleibak thawaina pontha kaya pikre aikhoigi iraktagi punshi pikhamnakre Ataoba kayagi ima ibel singi kolau lepalaite magai salai khangdana magai mari maktagi laudna leiri nomogi asumna hairi wangun thok pallaga hajaroge aigi praja siraga aigi praja soga sum yengdan legadaba birendu nate yengaga legadaba birendi sarkar BJP nate aigi sarkar leiba yai aigi sarkar leitaba yai ai CM oiba yai nataga oidaba yai I don't care but aigi praja makhata ne sumaina sum micham praja bawda solagadi ai sajne mayam lan dugi marta lepalaitina ima ibel singna kholau kaya lauri ngasisu lepalaitana hanbalaite ima ibel singi thonga central force ka bukna bida sokpasu yawi ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯉꯥꯛꯇꯅꯤ noma kangdana amadi lepalaitana satharakliba nang asida aikhoi masal masinaduna maknai state force amadi micham praja singna mayam ai fare yengbiu mayam ngasisu lepalaitana akhoigi Ataoba singna yengnaba singi mathakta amasung yengnaba singbu mayok yari aying ningthil naidana lepalaitana asigi thengari Himalaibagidamak Sanjuraba kayama asama sana nomul kaatra hakike adamu nasi asama banti keste do hada hamtor puga kundar ko kudumak nomul kaatra hadna kukusuna halaga state force ki mathongna maringjan hanbalaitana yengna babu mayongnari asisu yengbiu mayam ima singna macha singidamak mangjil thaduna soklabusu sokna central force ka kana muknari hanbalaite ima singi thongna mayamju yengbiu maitei pangal singsu torakle makoisu khudda khulai paiduna yengnaba kuki sing tumna halani haibagi matama yengbiu mayam Himalaibaak kandaba yade ngasidi akhoi amatani haibagi lemna amta thararoi haibagum thorakle mayamsu yengbiu nokpok kaithel manbigi chingmaida horamba popi panbi singni ngasidi mapung mari pharamle akogi society asibu kandaba yade haiduna singdol kaya landuna chinnaw tona pharaba sing asina Chingdol chingmai asi yorokibani chingmai ayambadani horiba popi panbi sina loibanadri akhogi Manipur gi hauji ki oiri fibam Himalaibaak Sanaleibak ki fibam mayam hangana mung yengsi Mysore Thonaujamda Union Defense Minister Rajnath Singh na hairakhiba Chronicle News ta amasung newspaper khudingmakta phongkibani October 2, 2023 da Indian Air Force naraga poppy plantation pumba destroy tawgani haiduna adubu ngasidi kadai poppy plantation ngasidi lokpa phawba hawkre action di amata udri mayam ngasigi di kanena bayathang nijari
ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ